London Armed Forces Special Powers in 1958 Muthatnaba Hotnabada Meepum Khudingmakna Thoudang Loupham Thok-Ee Police Station Karana Konba Mafam Karadagi Ek Asi Lautopuna Miamge Apenba Oidehaina Working Committee on Apunba Manipuri Coordinator Fulindro Konsam na Fongdokrai Wapam Singasi Thangzam Manorama Memorial Charitable Trust Bamon Kampu Amadi Apunba Manipur na Sinduna Pangthokpa Taratare Suba Assam Rifles na Afspa gi marumda mihathi na hatok pikraba Thangjam Manorama mihat ke sahi kunitoi mapung fabage ningsing thoramda fongdokibani Bamon Kampu Community Hall da pangthokpa thoramaduda Apunba Loupham Manipur gi Coordinator Joy Singakam Rupasandra Nongthongbam Joy Konthongjam amadi Manorama Memorial Charitable Trust ki President Thiam Nelvirisu Sarugya ki Afspa gi saitheng da laikhidrabi Thangjam Manorama gi photo da laisu katun ekai kunba utki thoramaduda Fulindro Konsamna Makatana Fongdokibada Taratare Suba Assam Rifles ki Personal Singna Thangjam Manoramabu Mayumdagi Sanga Fabugum Faduna Nipi Oibigi Ikaikumnamba Manghanba Loreba Matungda Miathina Hatolga Thamnamba Haibasi Manipuri Puarida Amuba Numit Ama Oina Lehoragani Britishna India bu Makogi Khuvamnungda Paishinuna Thamlingai Matamda Afspa 1958 asi Draconian law Ama Oina India ge subcontinent asi Namthaba Yanaba Amadi India gi Miyambu Laksinaba Salaikibani Aduminamak Ek asi Sana Handanaba Indiana British ki Mayokta akan makhongjang kya sangsinduna honaki ariba ek asigi makha dalam namasida su miyoi kya fazin punsinba amadi mihatina hatkibagi thogdok kya thokpalai khrei sanu rose tagi hauraga sanu sanjita army na faraga pukibadagi ngasi phawba thiba khangdana leiri amaramda lalobagi mingsijin aduna thangjam manoramabu mayumdagi fakiba matamda mahak lalobani haibagi karigumba posak amata phangba leikide miadasida senari batara tare suba Assam Rifles ki personal sing logi mateng logduna bifam thokpa cherak pigadabane haiba dimanda apunba Manipur amadi Manorama Memorial Charitable Trust na marile nabasingi mafam da ngasi fawa takna duna lakli haina fongdokki Security forces the hatiba missing atugi not only Manorama gi khakta gi ofnatana makoi matak matik sabade biti balai maramutna Afspa masai mi kaya hatiba mi khatiba khangitaba Manorama di singa sing mamam singa se adu general security personnel singi matak tap action lokotpa when armed forces special force se mutatpa utokpanataba and some particular area kharada sigi police station ko no lokta sin lokta haibu kaknataba all ladiba armed forces se pura free delete tokiba mutatkiba natragadi Manipur da phangliba sungba Manipur gi miyamna thengni problem singa se atopa lebaki natraga atopa gi mafam amadasu thengnadana ba mutatpa haibase mase hui pandamni